Sanjam Chirangda Kuki Militant Chingnabasingna Nongmaina Kaptuna Hatkraba Kongpal Kaidam Lekaidake Waikom Nila Kamal Gilana Thoram Ngasi Pangthokre Thoram aduda Manipur gi tongan tonganba mafamdagi lakpa mioi kayana saruk yakhe Laikhidraba Merchant Navy Nila Kamal Machin Manau Mari gi manungda iton tonbani Mahak matam kharagi oina suti thoklakibani hairi Ngasi pangthokiba thoram aduda Laikhidrabagi photo da laisu katpada nattana dharma gi oiba lining laison gi thoram su pangthokhe Laikhidraba Nila Kamal gi mache Kajol amadi Manipur gi saknairaba actor R.K. Somarendro atopa maming kaikuna pendaba wafam kaya phongdorakhe Central government na akhoi Manipur da hauzik paramilitary force or razu ngasai force mayam ama thajan bi rei je sigi je su hai je si lokthok tragadi Manipur da force thajan bi ra anoba makoi thajan bi ra ga ngasai control to gadra hairaga maitai ge against amuk firing amuk tor panina moi je thajan bi ra no ising chang yam phajada ba wa budi oire moi mayam lakpi raga Manipur da makoi gi makhong hambam jaga lekte sima di ai haijaninge mayam da thajan bi ra no aduga aidga ahum suba ama ina haijagadaba ama sigi akhoi boundary border boundary se si amta yam phajana section na jaga khara sidadi akhoi selfish oi dabida akhoi demarcation phajana tobiraga sigi boundary fencing jasi ma phajana khabiro akhoi yam ikai ningai ni Kashmir ga Pakistan ga taina bada ngasai distance khara lei adoida hui hongdong changwa noina ka paga hatpani ado akhoi Manipur di Brahma ga Manipur gi boundary boarding wall sidi hojik phawda adum mayam adum khangbirangani aduna sidai sida Kuki militant sing sina ngasai chamthok changjin tawagi yam laiba khudong saba ma phangbra haibase ai mayam dai haijage aduga Kuki militant sing kaisuna ta Kuki militant Brahma dagi lakpa Kuki militant sing amana Manipur da laga yummai thaba mi hatpa sidai sida central government ga state government na tumina le reason amarom da hairadi yam ikai ningai ni thu matam da haitare sugumba misimina sin thoknaba khatan thoknaba madi lebak tirang hoyu sing si yam tuno lesinaba khoi Manipur gi government amadi central government na su haitare yamna akan ma mieng changbiraga athu matam da isu se lesin bio aduga Manipur shanti yam tong pio na myam do government animak da center madi state government and haizal thank you tasina akhoi gi lebak kan bagi isu mala abina lebak akhoi gi lebak chigi akhoi gi ngamkhai kaiba amadi akhoi gi leiba situation jina haitare akhoi da thabak te araibani akhoi lebak sin mamang thadna lebak gi damak to akhoi put thoi thabazu ki de na chongthopir pa haitare akhoi gi maruina thabuk toriba chaw thabuk toriba officers myam asi myam field ubiriba myam chingche aduni lebak si kaibu siaroi kaiju kai ningde adu matak leiminaiba khundaminaiba akhoi gi group myam punam monasu gyan taminaraga haitare punna nusi channel leiminaba sina hena khwali ga phaba myam punam khiju afabu oigani aduna punna leminasi irang tawisi ade haibi suja thu gelo sinaba nongna minasi wari saraga hai